ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯨꯛꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯡꯕ ꯃꯄꯥꯅ ꯄꯤꯔꯝꯕ ꯄꯦꯅꯥ ꯑꯗꯨ ꯈꯣꯡꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐꯩꯖꯥꯎꯒ ꯇꯧꯔꯒ ꯂꯤꯛꯂꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯡꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯗꯤ ꯃꯃꯥꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯃꯤꯟꯅꯖꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯡꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯡꯕꯒꯤ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯒꯤ ꯃꯃꯥꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯌꯣꯜꯂꯒ ꯌꯥꯡꯕꯕꯨ ꯃꯍꯥꯛꯅ ꯆꯥꯎꯅꯕ ꯌꯥꯝꯅ ꯋꯥꯅ ꯌꯣꯜꯂꯛꯄꯅꯤ꯫ ꯌꯥꯡꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯡꯕꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥ, ꯊꯕꯥ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯛꯂꯥꯕꯨ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯛꯂꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ꯫ ꯂꯤꯛꯂꯥ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯧꯗꯨꯅ ꯌꯥꯡꯕꯕꯨ ꯎꯅꯕ ꯌꯥꯅꯕ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯊꯣꯔꯛꯏ꯫ ꯐꯩꯖꯥꯎ ꯌꯥꯡꯕꯅ ꯃꯥꯒꯤ ꯄꯦꯅꯥ ꯑꯗꯨ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯂꯤꯛꯂꯥ ꯍꯣꯏꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯛꯑꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯍꯦ꯫ ꯊꯦꯡꯂꯤꯅꯦ ꯇꯧꯔꯤꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯅꯤ꯫ ꯌꯥꯡꯕ ꯐꯩꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄꯦꯅꯥ ꯑꯗꯨ ꯈꯣꯡꯂꯒ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯝ ꯇꯥꯗꯕ꯭ꯔꯣ? ꯅꯪꯕꯨꯅꯦ ꯆꯍꯤ ꯑꯁꯨꯛ ꯅꯧꯅ ꯅꯅꯥꯒꯗꯣ ꯄꯪꯉꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯎꯖꯥꯎ ꯃꯌꯥꯝ ꯑꯁꯤꯗ ꯍꯥꯏꯕ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯣ? ꯅꯪꯅ ꯅꯪꯒꯤ ꯄꯦꯅꯥꯗꯣ ꯈꯣꯡꯂꯒ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕꯕ? ꯌꯥꯡꯕ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯏꯍꯦ, ꯀꯔꯤꯅꯣꯃꯤ ꯅꯇꯣꯝꯇ ꯄꯨꯡꯉꯥꯡꯇ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅꯦ ꯅꯥꯁꯨ ꯄꯪꯗꯦꯀꯣ, ꯑꯗꯨꯒ ꯉꯥꯎꯁꯨ ꯉꯥꯎꯗꯦ꯫ ꯐꯩꯖꯥꯎ ꯁꯥꯎꯔꯞ ꯇꯧꯅ ꯇꯥꯔꯗꯤ ꯀꯩꯒꯤꯅꯣ ꯀꯩꯝ ꯈꯨꯝꯃꯛꯇ꯭ꯔꯤꯗꯨꯕꯣ? ꯑꯦ, ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯃꯛꯇꯣꯏꯁꯤꯕꯣ? ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯩꯒꯤ ꯄꯥꯜꯂꯤꯕ ꯀꯣꯛ ꯃꯆꯥ ꯑꯁꯤꯗ꯫ ꯈꯜꯂꯝꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯤꯛꯂꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯇꯧꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯐꯩꯖꯥꯎꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯔꯦ꯫ ꯐꯩꯖꯥꯎ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯂꯥꯛꯑꯦꯍꯦ, ꯑꯁ ꯅꯪꯒꯤ ꯂꯤꯛꯂꯥꯁꯤꯗꯤ ꯐꯖꯩꯍꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯦ ꯑꯁꯤꯗꯒꯤꯅꯦ ꯅꯪꯒꯤ ꯂꯤꯛꯂꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯍꯦ ꯅꯪꯒꯤ ꯂꯤꯛꯂꯥꯁꯦ꯫ ꯌꯥꯡꯕ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯀꯗꯨ ꯐꯩꯖꯥꯎꯗ ꯐꯩꯔꯞ ꯌꯦꯡꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯖꯩꯗꯤ ꯍꯥꯏꯌꯨ, ꯑꯗꯨꯗꯤ ꯑꯩ ꯌꯥꯏ, ꯑꯗꯨꯒꯅꯦ ꯑꯇꯣꯞꯄꯒꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯑꯩ ꯂꯩꯔꯤꯉꯩꯗ꯫ ꯐꯩꯖꯥꯎ ꯌꯥꯡꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯅꯪꯒꯤ ꯂꯤꯛꯂꯥꯕꯨ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯤ ꯀꯩꯅꯣ꯫ ꯏꯁ, ꯑꯩꯅꯦ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗꯒ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏꯀꯣ, ꯑꯗꯣ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯂꯤꯛꯂꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤꯅꯦ ꯑꯩꯒꯤꯁꯨ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯗꯅ ꯅꯪꯅ꯫ ꯑꯁ ꯇꯜꯂꯤꯍꯦ, ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯧ, ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯅꯪꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤꯅꯦ, ꯅꯨꯡꯁꯤꯕ ꯌꯥꯎꯔꯗꯤ ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯧ꯫
ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏꯀꯣ ꯇꯞꯅ ꯉꯥꯡꯉꯣꯃꯤ ꯃꯣꯏꯁꯤꯡꯁꯦ ꯌꯧꯁꯤꯜꯂꯛꯑꯦꯕ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯡꯕ ꯑꯃꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯤꯛꯂꯥ ꯅꯪꯒꯤ ꯌꯥꯡꯕ ꯑꯁꯤꯗ ꯐꯩꯖꯥꯎꯒꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯨꯐꯖꯅꯣꯍꯦ ꯌꯥꯡꯕ ꯑꯁꯤꯗꯤ ꯂꯤꯛꯂꯥ ꯅꯪꯁꯦ ꯊꯣꯛꯅ ꯅꯥꯏꯕ ꯐꯩꯗꯀꯣ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯑꯩꯁꯨꯅꯦ ꯌꯥꯡꯕꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯦ ꯑꯩꯕꯨꯅꯦ ꯐꯪꯈꯤꯗ꯭ꯔꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯅꯦ ꯀꯅꯥꯕꯨ ꯇꯝꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯑꯗꯨꯒꯤꯕꯨ ꯅꯪꯒꯤꯁꯨꯅꯦ ꯌꯥꯡꯕꯗꯒꯤꯅꯦ ꯀꯔꯤꯝꯇꯦꯛ ꯇꯥꯗꯕ ꯐꯩꯖꯥꯎ ꯑꯁꯤ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯌꯥꯡꯕ ꯑꯃꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯂꯤꯛꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯒꯦꯀꯣ ꯍꯣꯏ ꯂꯤꯛꯂꯥ ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯥꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯐꯩꯖꯥꯎꯁꯨ ꯂꯤꯛꯂꯥꯅ ꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯂꯤꯛꯂꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯡꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯂꯤꯛꯂꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯊꯕꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥ ꯃꯃꯥꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯕꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪ ꯀꯅꯥꯒ ꯎꯅꯔꯨꯒꯦ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯕꯣꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯏꯃꯥꯁꯤꯕꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯨ ꯉꯁꯥꯏ ꯑꯩꯒ ꯌꯥꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯈ꯭ꯔꯖꯥꯠꯂꯣ ꯂꯤꯛꯂꯥ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯌꯥꯝꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯅꯤ ꯑꯩ ꯀꯅꯥꯁꯨ ꯎꯅꯔꯛꯇꯤꯌꯦ ꯊꯕꯥ ꯃꯆꯥꯒꯤ ꯄꯥꯈꯣꯝ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯅ ꯃꯤꯠꯃꯛꯁꯤꯅ ꯎꯔꯛꯂꯕꯅꯤ ꯅꯪꯒ ꯌꯥꯡꯒꯅꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯣ ꯑꯩ ꯎꯍꯧꯋꯦ ꯍꯟꯗꯛꯇꯤ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯈꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯕꯥꯗꯤ ꯑꯗꯨꯃꯛ ꯁꯥꯎꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯏꯃꯥꯅ ꯌꯥꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯌꯥꯡꯕꯒꯤ ꯋꯥꯈꯜꯗꯤ ꯄꯨꯟꯁꯤꯁꯤꯒꯤꯗꯤ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯂꯤꯛꯂꯥ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯑꯗꯨꯃꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯡꯕ ꯃꯥꯒ ꯄꯨꯟꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯥꯁꯨ ꯐꯤꯗꯥ ꯑꯃ ꯊꯥꯔꯒ ꯐꯝꯗꯨꯅ ꯃꯃꯥꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯃꯟꯕꯤꯔꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯡꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯣꯏꯔꯕꯣ ꯄꯤꯔꯣ ꯏꯃꯥꯅꯦ ꯆꯥꯝꯊꯣꯛꯂꯒꯦ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯐꯗꯤꯒꯣꯝ ꯑꯁꯤ ꯑꯃꯨꯛ ꯃꯜꯂꯛꯎ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗꯅꯦ ꯏꯃꯥ ꯊꯥꯛꯀꯦ ꯏꯃꯥꯗꯤ ꯐꯗꯤꯒꯣꯝꯒꯤ ꯃꯅꯝꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯌꯥꯡꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯥ ꯂꯤꯛꯂꯥꯒꯤ ꯋꯥꯅꯦ ꯏꯆꯥ ꯂꯤꯛꯂꯥꯁꯦ ꯏꯃꯥꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦꯍꯦ ꯌꯥꯡꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯕꯣꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯅꯦ
ꯃꯈꯣꯏꯒ ꯏꯃꯥ ꯏꯆꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩꯗꯣ꯫ ꯃꯈꯣꯏꯗꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯋꯥꯟꯃꯤꯆꯥꯛꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯅ ꯏꯁꯤꯡꯗ ꯐꯪꯕ ꯉꯥꯒꯨꯝꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ꯫ ꯏꯆꯥꯒꯤ ꯈꯟꯕꯗꯅꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯏ꯫ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯣ, ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯗꯨ ꯄꯨꯝꯕ ꯈꯪꯂꯕꯁꯨ ꯏꯃꯥ, ꯑꯩ ꯂꯤꯛꯂꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯕꯨꯅꯦ, ꯅꯁꯥ ꯁꯣꯛꯅꯕꯗꯤ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤꯗꯤ ꯅꯇꯣꯝꯇꯅꯤ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯌꯦꯡꯂꯒꯅꯤ, ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯌꯥꯡꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ, ꯊꯥꯖꯅꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯤꯛ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯊꯕꯥꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯞꯅꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒꯇ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯕꯥ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯀꯗꯣꯏꯅꯣ? ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯋꯥꯈꯜꯁꯦ ꯅꯣꯡꯃꯇꯦꯛ ꯄꯣꯊꯥꯕ ꯉꯝꯗꯦꯀꯣ꯫ ꯏꯕꯣꯍꯜ ꯇꯞꯅ ꯊꯕꯥꯗ ꯌꯦꯡꯂꯒ, ꯍꯩꯃꯥ, ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ? ꯅꯪꯅꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯤꯗꯨꯕꯣ? ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤꯅꯤ꯫ ꯌꯥꯡꯕ ꯑꯁꯦ ꯅꯨꯡꯁꯤ, ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯟꯖꯩ꯫ ꯈꯨꯜꯁꯤꯗ ꯃꯥꯗꯧꯅ ꯍꯣꯠꯅꯕ ꯀꯟꯕ ꯄꯥꯈꯪ ꯃꯆꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨꯅꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯊꯥꯖꯔꯗ꯭ꯔꯥ? ꯍꯌꯦꯡ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯟꯈꯤꯗꯨꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯕꯨ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯟꯕꯗꯣ ꯑꯩ ꯃꯗꯨꯅꯦ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯏꯕꯣꯍꯜ ꯊꯕꯥꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯌꯥꯡꯕ ꯑꯁꯦ ꯑꯩꯁꯨ ꯅꯨꯡꯁꯤ, ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯁꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥꯁꯦ ꯋꯥꯗꯨꯅ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ꯫ ꯏꯕꯣꯍꯜ ꯊꯕꯥꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒ ꯑꯁꯨꯝꯅ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯩ ꯌꯥꯡꯕꯕꯨꯅꯦ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯏꯆꯥꯕꯨ ꯃꯉꯣꯟꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯍꯌꯦꯡꯁꯦ ꯂꯤꯛꯂꯥꯗ ꯍꯥꯏꯔꯒꯅꯦ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨ꯫ ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯀꯧꯔꯛꯎ ꯍꯥꯏꯕ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯃꯗꯨ ꯍꯪꯂꯅꯨ, ꯅꯪꯅꯅꯦ ꯏꯕꯦꯝꯃꯕꯨ ꯌꯥꯅꯕꯅꯦ ꯍꯥꯏꯍꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯐꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯊꯕꯥ ꯋꯥ ꯀꯌా ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯕꯥ ꯂꯤꯛꯂꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯀꯧꯕ꯭ꯔꯣ? ꯊꯕꯥ ꯌꯥꯝꯅ ꯇꯞꯅ, ꯏꯃꯥꯅꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯑꯇꯩ ꯅꯠꯇꯦꯗ, ꯍꯌꯦꯡꯁꯦ ꯅꯪ ꯏꯕꯨꯡꯉꯣ ꯌꯥꯡꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ ꯌꯨꯝꯁꯤꯗ꯫ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂꯣ? ꯅꯠꯇꯦꯗ, ꯅꯣꯡꯃꯇ ꯌꯥꯡꯕꯒꯤ ꯋꯥ ꯑꯃꯗ ꯍꯥꯏꯕ ꯌꯥꯗꯕ ꯏꯃꯥꯅ ꯉꯁꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯔꯛꯎ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯤꯛꯂꯥ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯁꯨ ꯈꯪꯗꯦ, ꯅꯪꯒꯤ ꯄꯥꯕꯅꯅꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯃꯥꯕꯨ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯒꯅꯦ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯨꯅ ꯌꯥꯡꯕꯕꯨ ꯀꯧꯔꯨꯔꯦ꯫ ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯆꯠꯅ ꯌꯥꯡꯕꯅ ꯂꯤꯛꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯪꯒꯤ ꯄꯥꯕꯅ ꯀꯧꯔꯤꯗꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯧꯕꯅ ꯐꯗꯣꯏꯔꯥ? ꯀꯩꯒꯤ? ꯈꯪꯗꯦ, ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯌꯥꯡꯕꯕꯨ ꯂꯥꯛꯄ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯌꯥꯡꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯡꯕꯕꯨ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯆꯪꯂꯛꯎ꯫
Ipanane nanga wari khara sananingdana kaubani. Yangba yamna tapna. Hoi khura. Ado oibu kaububu. Khura ne nangon nanga sidi wa khara hainingi. Likla nangsu tako. Hoi baba. Iboholamo makha tarai. Khulla sida nakhoi ani mari sibu khangdaba kanasu leite. Nakhoi ani makne yamna piklingaidagi hauna loinaragle. Adubu hojikti nakhoi ani maki achawa pirikleba matamaida oirakle. Adunane ngasi ai yangba nangwadane ai na hagedar wa ase nanga tawba ngamloba ai gi jana bilik la ase nanga chana luhungani. Haibiyo kura ai kai dawzu haibano. Hairake mitrangi ning thawdo nanga su khanglamgani. Khangjei kura mitrangi ning thawdo na matam pombada cheksina senaduna leiriba mai khudobado kari kumana na puraktuna liklada khudol loina piba ngamlaba madu oiba tarabadi nanga liklaga ipana chawna luhungani. Likla mapagi wadada yamna pakhatna mapada sumna haireklami. Karino pabana haibiriduba mitrangi ning thawdo amaramdari yamna phai haina nachana tajai aduga kanagumba jiba madana maki cheksina thamjaba khudobadubu launa uhanaраklabadi mahakna amata ema thadena ngasi phawba haine. Mahakna makhoi sing adubu tamthina hatba natragana pusigi hogotba chetpa ngamdanaba yama tamthiba mawongda makhoi sing adubu thambiba madu sing adugi marakta yangba liklagi wai sing aduda mahak loisilhan kijai. Liklana haiba sing adugi marak thatuna mahakna iboholda khoramlaga asana haireklami. Khura nacha soidana khudob adubu puraga laksake aduga liklagi imphamba khudoloina soidna tamsake nachabu mangol bibiyo mai pakna amu khanjarake. Likla yangmagi wahai aduda mamitagi mapitana asana haireklami. Yangba karin nangna haiduba nangaigi papana haibase nang tawu sungya yaro kariguma nangna thabagi tawbada phatanda thoktuna nangi badi kari hoigani nangaigi tamakta adumna tawgano imana hinglibado nangi asadani nanga dugumba thabak tawbi yaroye. Yangba tapna liklabu sumni yenglaga themjinbirei. Likla aige su tawroi aina chatkringaida nangna aigi mado nang khra senabiramuko ai kari su tawduna amu hana nangi nakta ai lepkhiniye. Likla kaplaga yangba amung iboholda onsilaga asumna mu haireklami. Khura ai chatlukige khura hoina aigi imado matam khradi iksinbiramuko imado machai udradi leba ngamdabani khura hoina khara phajana haibiramu. Yangba wa se hairaga mahang phamadu thatoktuna mitrangi ning thawna leiriba leibadu tamna chetpa hokri. Likla su yangba bu kauduna aduma kaptuna lehaurami. Yangba asum lakpana mitrangi ning thawadun leiriba leibadu yauraklami. Mahak phamadu yawbada matomda asumna haijarami. Onhokna phajakreda mitrangi leiba aside. Ayamna thuna makhogi ning thawado unadaba yade. Yangba wa si hairaga mitrangi ning thawaduna leiriba konongodugi lambida hang hamdra lakpana yauraklami. Mahakna phamadu yoraba matungda konongi thongakpa singaduna asumna yangmada hanglaklami. Nangbu kanano? Aigi ming yangba kausai. Ai yamna lapa phambadagini ring thawbu amukta unajage haiduna lakpani. Kari maram kina nangna ining thawgu unagena haribasina. Ai maramdo ining thawda soidana haijage. Thongakpadu yangmagi wahai atuda asumna wakhalda khalaklami. Kari nuni masigi nahasna hairasibo ining thawda kari wahakadabano maisibo masak asisu nusine masa asisu yam faine. Aiga magi narabadi aise managa paraga langkibda aikhogi lebasi wangmadabu tani. Thongakpadu asumna ngai hawakha khala matungda yangbada onsilaga asumna haireklami.
ꯍꯣꯏ 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 ꯑꯩꯅꯦ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯪꯂꯛꯈꯤꯒꯦ ꯅꯪꯅꯦ ꯐꯝ ꯑꯁꯤꯗ ꯂꯦꯡꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨꯀꯣ ꯊꯣꯉꯥꯛꯄ ꯑꯗꯨ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯍꯥꯏꯔꯝꯂꯒ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯌꯨ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯅꯍꯥ ꯑꯃ ꯂꯥꯛꯍꯧꯔꯤ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯍꯧꯒꯦ ꯃꯔꯝ ꯍꯥꯏꯌꯨ ꯌꯥꯗꯦ ꯏꯅꯤꯡꯊꯧꯒ ꯎꯅꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯍꯥꯏꯒꯅꯤꯅ ꯍꯥꯏꯍꯧꯋꯤ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯉꯥꯛꯄꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯅꯍꯥ ꯑꯗꯨꯕꯣ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯕ ꯑꯩ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯒꯦ ꯀꯥꯏꯅꯒ ꯍꯥꯏꯗꯣꯏꯖꯥꯠꯂꯥ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯣꯉꯥꯛꯄꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯥꯡꯕ ꯀꯧꯏ ꯍꯥꯏꯍꯧꯋꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯐꯔꯦ ꯅꯍꯥꯗꯣ ꯆꯪꯍꯜꯂꯛꯎ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯌꯥꯡꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯍꯥ ꯆꯪꯂꯣ ꯏꯅꯤꯡꯊꯧꯅ ꯆꯪꯂꯛꯎ ꯍꯥꯏꯍꯧꯋꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯨꯝꯅ ꯌꯥꯡꯕ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯊꯣꯉꯥꯛꯄ ꯑꯗꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯅ ꯂꯩꯍꯧꯔꯝꯃꯤ ꯀꯩ ꯋꯥꯅꯣ ꯁꯤꯒꯤ ꯅꯍꯥ ꯃꯁꯛ ꯐꯖꯕ ꯑꯁꯤꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯃꯥꯏꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯒꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯖꯥꯠꯂꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯇꯧꯔꯤꯁꯦ ꯌꯥꯡꯕꯁꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯕꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯏꯁ ꯅꯍꯥꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯍꯦꯛꯇ ꯍꯥꯟꯅ ꯍꯪꯂꯛꯀꯦ ꯃꯥꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯦ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯍꯥ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦꯍꯦ ꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯌꯥꯡꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯡꯕ ꯀꯧꯖꯩ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣꯅꯦ ꯍꯥꯏꯌꯨ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯌꯥꯡꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯅ ꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯝꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯅꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯆꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯡꯕꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯌꯥꯡꯕ ꯅꯪ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯅ ꯁꯤꯔꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯍꯔꯥꯎꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯈꯨꯗꯛꯇ ꯑꯣꯟꯒꯅꯤ ꯈꯪꯉꯨ ꯏꯅꯤꯡꯊꯧ ꯑꯩ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯌꯥꯡꯕꯅ ꯌꯥꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯥꯡꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯈꯪꯗꯕ ꯃꯈꯩ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯡꯕꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯍꯥꯛ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯩꯕꯨꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯁꯦ ꯁꯤꯕꯁꯨ ꯀꯤꯔꯤꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯅꯦ ꯅꯪꯅ ꯑꯅꯝ ꯀꯟꯗꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ
ꯑꯩꯗꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯃꯩꯕꯨꯜ ꯃꯌꯥꯝ ꯑꯃ ꯂꯪꯁꯤꯜꯂꯛꯀꯅꯤꯗꯤ ꯈꯪꯗꯕꯩꯅꯦ ꯑꯩꯅꯦ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏꯀꯣ ꯑꯁ ꯏꯅꯤꯡꯊꯧ ꯃꯩꯕꯨꯜꯁꯤꯡꯁꯦ ꯑꯝꯇ ꯂꯦꯞꯄꯣ ꯑꯩ ꯆꯤꯟꯕꯗ ꯁꯣꯔꯒꯁꯦ ꯍꯣꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯣ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯝꯕ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯌꯥꯡꯕ ꯑꯃꯨꯛꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤꯕꯣ ꯁꯣꯝꯗ ꯑꯩꯅ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯃꯩꯕꯨꯜ ꯃꯌꯥꯝ ꯑꯃ ꯂꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯆꯦꯟꯕꯗ ꯑꯩꯁꯦ ꯁꯤꯗꯣꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯂꯒ ꯅꯌꯥꯒꯩꯅ ꯋꯤꯀꯠꯂꯤꯅꯤꯅꯦ ꯅꯣꯏꯅꯦ ꯁꯣꯏꯔꯣꯏꯍꯦ ꯅꯝꯊꯤꯅꯤꯌꯦ ꯅꯌꯥꯁꯤꯡꯗꯣ ꯐꯖꯅ ꯁꯦꯡꯅ ꯁꯦꯡꯕ ꯌꯥꯗ꯭ꯔꯣ ꯑꯄꯨꯝꯕ ꯃꯅꯝ ꯉꯥꯛꯇ ꯑꯣꯏꯅ ꯄꯥꯏꯊꯣꯔꯛꯑꯦ ꯌꯥꯡꯕ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯃꯩꯕꯨꯜꯗꯣ ꯉꯥꯛꯇ ꯂꯦꯞꯄ ꯋꯥꯅꯤ ꯑꯩꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔꯒꯁꯦ ꯑꯝꯇ ꯍꯣꯟꯈꯤꯒꯦ ꯅꯪꯒꯤ ꯃꯩꯕꯨꯜꯁꯤꯡꯁꯤꯅꯅꯦ ꯑꯁꯥꯏꯗꯒꯤ ꯌꯦꯠꯇꯅꯅꯦ ꯑꯩ ꯁꯣꯔꯐꯥꯎꯅꯦ ꯍꯣꯟꯐꯝꯒ ꯈꯪꯗ꯭ꯔꯦ ꯉꯥꯛꯇ ꯐꯝꯈꯤꯒꯦ ꯏꯅꯤꯡꯊꯧꯁꯨ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯀꯩꯗꯧꯒꯦ ꯌꯥꯡꯕ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪꯕꯨ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯦ ꯅꯪꯒꯤ ꯅꯅꯥꯏꯁꯤꯡ ꯑꯁꯤꯗꯤꯅꯦ ꯌꯥꯝ ꯅꯝꯊꯤ ꯃꯈꯣꯏꯅ ꯅꯣꯛꯄꯒꯤ ꯃꯌꯥꯁꯤꯡꯁꯦ ꯀꯥꯊꯣꯔꯛꯄꯗꯅꯦ ꯃꯌꯥꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯗꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯅꯦ ꯏꯅꯤꯡꯊꯧꯒꯤꯅ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯏꯁꯦ ꯌꯥꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯃꯆꯤꯟꯒꯁꯦ ꯀꯌꯥꯔ ꯊꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯈꯣꯏꯅ ꯌꯥ ꯀꯥꯊꯣꯔꯛꯄꯗ ꯃꯅꯝ ꯅꯝꯊꯤ ꯀꯥꯏꯅꯒ ꯃꯥꯅ ꯀꯌꯥꯃꯅ ꯅꯨꯡꯁꯤꯔꯗꯅ ꯌꯥꯡꯕꯁꯨ ꯑꯁꯨꯝꯅ ꯆꯪꯁꯤꯟꯈꯤꯕꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯣꯡꯌꯥꯗꯥꯏꯗ ꯑꯣꯏꯅ ꯒꯤꯠ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯟꯗꯣꯛꯎꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯕꯣ ꯄꯣꯊꯥꯐꯝꯗ ꯂꯩꯇꯕꯗꯧꯅ ꯑꯩ ꯈꯣꯡꯌꯥꯁꯦ ꯐꯝꯂꯛꯏꯁꯤꯕꯣ ꯑꯁꯤꯗ ꯐꯝꯃꯨꯆꯣ ꯌꯥꯡꯕ ꯅꯣꯛꯂꯒ ꯑꯁ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯌꯥꯝ ꯋꯥꯔꯦꯕ ꯏꯅꯤꯡꯊꯧꯅꯅꯦ ꯑꯩꯕꯨ ꯋꯥꯍꯟꯕꯅꯤꯅꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯐꯝꯂꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯌꯥꯡꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯔꯨ ꯃꯌꯥꯗ ꯐꯠ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯌꯥꯝꯅ ꯀꯤꯅꯔꯁꯨ ꯑꯩꯗꯤ ꯀꯤꯗꯤꯌꯦ ꯁꯣꯝꯗꯅ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯌꯥꯡꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯍꯥꯁꯤꯅ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯍꯣꯏꯅꯦꯍꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧꯅ ꯇꯧꯕ ꯉꯝꯕ ꯌꯥꯎꯗ꯭ꯔꯤ ꯏꯁ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯃꯤꯠ ꯑꯁꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ ꯋꯥꯅꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨꯅꯦ ꯏꯅꯤꯡꯊꯧꯅꯅꯦ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯏꯁꯥꯁꯦ ꯀꯤꯕꯅ ꯅꯤꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯁꯤꯗꯤ ꯊꯧꯅꯥꯕꯨ ꯌꯥꯝ ꯐꯩꯅꯦꯍꯦ ꯏꯅꯤꯡꯊꯧꯁꯦ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤꯅꯦ ꯅꯍꯥꯁꯤ ꯌꯦꯡꯕꯕꯨ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯈꯣꯏꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯨꯠꯀꯁꯦ ꯂꯧꯊꯣꯛꯎꯅꯦꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯁꯤ ꯍꯥꯏꯔꯤꯉꯩꯗ ꯌꯥꯡꯕꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯠꯇ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯂꯝꯃꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯝꯅ ꯌꯥꯡꯕꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯡꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯈꯪꯗꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯅ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯑꯃꯠꯇ ꯄꯥꯜꯍꯟꯗꯅ ꯅꯥꯟꯊꯣꯛꯂꯝꯃꯤ ꯌꯥꯡꯕ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯅ ꯆꯦꯟꯅ ꯃꯥꯡꯗ ꯌꯥꯝꯅ ꯐꯖꯕ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ
ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯑꯦ, ꯑꯁꯤꯗꯤ ꯁꯅꯥꯅꯤꯅꯦ, ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ, ꯃꯅꯨꯡꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ, ꯑꯝꯇꯕꯨ ꯌꯦꯡꯒꯦ꯫ ꯌꯥꯡꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯕꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯡꯕꯗ ꯃꯩꯕꯨꯜ ꯀꯌꯥ ꯑꯃ ꯂꯪꯁꯤꯟꯕ ꯑꯗꯨꯁꯨ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯌꯥꯡꯕ ꯃꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯋꯥꯔ ꯃꯥꯜꯂꯦ, ꯍꯟꯗꯛꯇꯤ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯂꯦꯞꯆꯈ꯭ꯔꯦ꯫ ꯌꯥꯡꯕ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯐꯨ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯥꯏ, ꯆꯐꯨ ꯑꯁꯤꯗꯤ ꯂꯥꯞꯅ ꯌꯦꯡꯕꯗꯒꯤꯗꯤ ꯅꯛꯅ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯖꯩꯍꯦ꯫ ꯌꯥꯡꯕ ꯑꯁꯨꯝ ꯆꯐꯨ ꯑꯗꯨ ꯌꯦꯡꯂꯝꯕꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯣꯏꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯆꯐꯨ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯄ ꯀꯩꯅꯥꯅ ꯁꯦꯠꯄ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯒ ꯈꯪꯍꯧꯗꯅ ꯊꯣꯔꯛꯂꯒ ꯌꯥꯡꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯌꯥꯡꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯡꯕꯗꯤ ꯑꯗꯨꯝꯅ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯦ, ꯀꯩꯅꯣ, ꯚꯨꯠ ꯅꯨꯄꯤꯅꯤꯅꯦ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯌꯥꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯡꯕꯗꯤ ꯃꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯪꯁꯤꯜꯂꯛꯀꯅꯣ, ꯀꯤꯌꯦ, ꯆꯠꯊꯣꯛꯑꯣ꯫ ꯀꯩꯅꯣ ꯅꯁꯥꯗꯨꯁꯨ ꯁꯔꯨ ꯉꯥꯛꯇ, ꯅꯃꯥꯏꯗꯨꯅ ꯀꯩꯗꯧꯔꯤꯅꯣ, ꯏ ꯂꯣꯏꯅ ꯇꯩꯔꯦ, ꯌꯥꯝꯅ ꯀꯤꯌꯦ, ꯍꯩꯅꯗꯤ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯌꯥꯡꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯞꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕ, ꯑꯩꯁꯦ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ꯭ꯔꯣ, ꯌꯥꯝꯅ ꯍꯩꯅꯗꯕ꯭ꯔꯣ, ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯀꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯡꯕ ꯚꯨꯠ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ, ꯄꯥꯕ ꯍꯥꯏꯕ? ꯚꯨꯠ ꯅꯨꯄꯤ ꯑꯁꯦ ꯏꯅꯤꯡꯊꯧ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤꯔꯣ? ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯒꯤ ꯋꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯥꯅꯤ, ꯅꯪꯅ ꯚꯨꯠ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯅꯤ꯫ ꯌꯥꯡꯕ ꯇꯞꯅ, ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯧꯔꯛꯈ꯭ꯔꯤꯕ? ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯂꯩꯁꯥ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯑꯣꯡ ꯑꯗꯣ ꯑꯃꯨꯛ ꯅꯥꯔꯛꯈꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯃꯥꯒꯨꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯉꯝꯂꯛꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯊꯤꯕꯗ ꯁꯅꯥꯒꯤ ꯆꯐꯨꯗꯨꯅ ꯑꯩꯕꯨ ꯑꯁꯥ ꯑꯃ ꯄꯤꯕꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯔꯒ ꯆꯐꯨ ꯑꯁꯤ ꯍꯦꯛ ꯊꯥꯗꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯕ ꯇꯥꯏ꯫ ꯅꯨꯡꯁꯤꯅ ꯃꯤꯁꯛ ꯑꯗꯨꯗ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯤꯗ ꯊꯥꯗꯔꯕꯅꯤꯅ ꯅꯪꯒ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯕ ꯇꯥꯔꯦ꯫ ꯌꯥꯡꯕ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ, ꯑꯩꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯚꯨꯠ ꯑꯁꯤꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ? ꯍꯣꯏꯅꯦ ꯌꯥꯡꯕ ꯅꯪꯕꯨ, ꯑꯩꯒꯤꯗꯤ ꯂꯤꯛꯂꯥ ꯂꯩꯖꯩ, ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯌꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯌꯥꯡꯕ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯐꯨ ꯑꯗꯨꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯕ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯡꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯡꯕ, ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯗꯨꯅ ꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯩꯅ ꯂꯧꯕ ꯂꯥꯛꯏꯕ ꯄꯣꯠ ꯑꯁꯤꯁꯨ ꯐꯪꯂꯕꯅꯤꯅ ꯅꯨꯡꯁꯤꯒꯤꯗꯤ ꯑꯇꯣꯞꯄ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯔꯣ, ꯑꯩꯒꯤꯗꯤ ꯂꯤꯛꯂꯥ ꯂꯩꯔꯦ꯫ ꯌꯥꯡꯕ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯡꯕꯕꯨ
ꯆꯠꯇꯅꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯡꯕꯅ ꯌꯥꯗꯕꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯇꯥꯗꯅ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯡꯕꯕꯨ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯊꯥꯗꯣꯛꯑꯣ, ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯒꯦ꯫ ꯑꯩ ꯏꯅꯤꯡꯊꯧꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯒꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯕ ꯇꯥꯕ, ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯌꯥꯡꯕꯗꯤ ꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯉꯁꯥꯏꯗꯒꯤ ꯌꯥꯡꯕ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ꯫ ꯍꯥꯎ꯫ ꯅꯨꯡꯁꯤ ꯌꯥꯝꯅ ꯇꯞꯅ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯤ ꯌꯥꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯀꯤꯕ꯭ꯔꯣ? ꯑꯩꯕꯨ ꯀꯤꯔꯗꯤ ꯀꯤꯒꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯇꯧꯔꯨꯏ꯫ ꯌꯥꯡꯕ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯚꯨꯠ ꯅꯨꯄꯤꯁꯤꯕꯨ ꯑꯐꯕꯒ ꯂꯩꯕ꯭ꯔꯣ? ꯃꯁꯛꯁꯤꯅ ꯚꯨꯠ ꯃꯥꯟꯖꯔꯁꯨ ꯈꯣꯟꯖꯦꯜꯁꯤꯗꯤ ꯐꯖꯩꯅꯦꯍꯦ꯫ ꯌꯥꯡꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯩ ꯅꯪ ꯀꯤꯗꯤꯌꯦ, ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯂꯕꯅꯤꯅ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯣꯏ ꯉꯝꯃꯤꯌꯦ꯫ ꯅꯨꯡꯁꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯥꯡꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯌꯥꯡꯕ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ, ꯅꯪꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯅꯦ꯫ ꯍꯩꯌꯦ, ꯑꯗꯣ ꯄꯥꯕꯅꯗꯤ ꯍꯦꯜꯂꯦ꯫ ꯑꯣ꯫ ꯑꯗꯣ ꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯁꯦ꯫ ꯅꯨꯡꯁꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯍꯣꯞ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯅꯨꯡꯁꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯀꯣꯛ ꯄꯥꯏꯔꯒ ꯐꯝꯃꯤꯕꯣ? ꯑꯩꯗꯤ ꯅꯈꯣꯏꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯑꯩꯗꯤ ꯍꯛꯆꯥꯡ ꯂꯩꯇꯕ ꯊꯋꯥꯏꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯍꯛꯆꯥꯡ ꯌꯥꯎꯔꯛꯇꯕꯒꯤ ꯏꯁꯥꯁꯤꯡ ꯑꯁꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯁꯤꯗ ꯁꯣꯟꯊꯔꯛꯄꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯅꯨꯡꯁꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯌꯥꯡꯕꯕꯨ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯂꯤꯛꯂꯥꯗꯤ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯌꯥꯡꯕꯅ ꯎꯔꯝꯃꯤ꯫ ꯌꯥꯡꯕ ꯃꯗꯨ ꯎꯕꯗ ꯁꯥꯎꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ, ꯀꯅꯥꯅꯣ ꯅꯨꯄꯥꯁꯦ? ꯂꯤꯛꯂꯥ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯊꯝꯕ ꯅꯨꯄꯥꯅꯤ꯫ ꯌꯥꯡꯕ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯂꯤꯛꯂꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯄꯨꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕ ꯑꯗꯨꯗ ꯂꯤꯛꯂꯥꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯑꯩꯒꯤ ꯂꯤꯛꯂꯥ ꯅꯠꯇꯦ꯫ ꯌꯥꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯤꯛꯂꯥ ꯁꯥꯗꯨꯅ ꯂꯦꯞꯂꯝꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯌꯥꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯡꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯅꯪ ꯑꯩꯅ ꯐꯥꯖꯤꯟꯕ ꯊꯝꯂꯕ ꯐꯥꯎꯕ ꯅꯪꯅ ꯉꯝꯗꯅ ꯐꯝ ꯑꯁꯤ ꯌꯧꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯌꯥꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯥꯡꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ꯫ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯅꯪꯒꯤ ꯂꯤꯛꯂꯥꯁꯦ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯅꯪ ꯃꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯕ ꯇꯥꯕ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯤꯛꯂꯥꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯒ ꯂꯤꯛꯂꯥꯕꯨ ꯌꯥꯡꯕꯒꯤ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯂꯤꯛꯂꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯄꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯃꯍꯥꯛꯅ ꯂꯤꯛꯂꯥꯕꯨ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯤꯛꯂꯥꯕꯨ ꯀꯟꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯃꯁꯤꯡ ꯃꯔꯥꯡꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯄꯥꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯥꯛꯄ ꯄꯥꯝꯗꯕ꯭ꯔꯣ? ꯅꯪꯁꯨ ꯅꯃꯥꯒꯨꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯀꯞꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕ, ꯅꯪ ꯀꯩ ꯀꯞꯂꯤꯅꯣ? ꯍꯣꯏ, ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯕꯗꯣ ꯑꯩ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯌꯥꯝ ꯀꯔꯝꯗꯅ ꯑꯩꯅ ꯄꯥꯝꯂꯤꯕꯗꯣ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯃꯥꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯎꯕꯗ ꯑꯩꯒꯤꯁꯨ ꯃꯥꯒꯨꯝꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ꯫ ꯌꯥꯡꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤꯌꯦ꯫ ꯃꯥꯗꯤ ꯂꯤꯛꯂꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ ꯄꯥꯕ." ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯁꯤꯒꯤ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯡꯕꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯡꯕ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯥ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯗꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯩ ꯃꯥꯏꯊꯤꯔꯦ." ꯌꯥꯡꯕꯁꯨ ꯇꯞꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯅꯤꯡꯊꯧꯗ ꯐꯥꯎꯔꯝꯒꯗꯕꯁꯤꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ." ꯑꯁꯨꯝꯅ ꯌꯥꯡꯕꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯡꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯔ ꯐꯔꯗꯨꯅ ꯃꯍꯥꯛꯅ ꯌꯥꯡꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯌꯥꯡꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯁꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯏꯕꯣꯍꯜ ꯌꯥꯡꯕꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯂꯤꯛꯂꯥꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯡꯕꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕ ꯂꯤꯛꯂꯥꯒ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯃꯗꯤ ꯌꯥꯡꯕꯒꯤ ꯃꯃꯥꯒ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫